Indo-Myanmar border fencing da amang ata thokhanbada chenabasing logi matungina akanba chairak pigadabani haina Manipur Maitai Pangal Welfare Organization MMWO gi President Mmwo Laingak da taksilakle wafamasing asi Imphal gi Palace Compound leiba Hotel Classic da pangthokhiba MMWO gi taramanga suba Foundation de gi thauramga mari lainana Impact News da fongdorakhibane Indo-Myanmar border gi pillar number 67 amade 68 ki marakta leiba fencing sakhangdaba singna Kakthatlaga thamlambagi thaudoki matangda Impact News na hangba wahangi paukhum piraduna chesabana makhatana fongdorakpada Manipur gi ngamkhai sing ningthina fencing tawhanba haiba MMWO gi hanadagi leiraklaba kholauni center gi mithieng makhada Indo-Myanmar border paringda fencing tawriba asida yaikhai thingaiba tawrakpa asi tawhalloidabani haina yaningda fongdorakhe Brother fencing की मतंग सिदी अखोई दी हानत की हम brother fencing दी तौबियु हायर का अखोई लाख रबनी organization सिंग आया बना अथुब मतम दा brother fencing सिंग आई दी अखोई की दी neighboring state वेरे अखोई की सी Myanmar का अदुना अथुब मतम दा हारिबा पोसे लोशन बियु हाइब सिदी अखोई की दी हानत की हमना ममंग दी अखोई कैरा हन हायर का लाख रबनी अदुना सिदैदा कना गुम्बा brother fencing थुगारमी बकांगु सिदी government ना लोखत फम तोकपा action दो अथुब मतम दा लोखत पिगदबनी brother fencing सिदा कना गुम्बा सिंग है आई अपन पीबा मखोई सिदी आइनगी मतुंगिना government ना लोखत फम तोकपा action दो अथुब मतम दा लोखत पिफम थोई हाइबसि मतम जके